ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ YouTube channel Young Mindsna taramna okchari. Ngasi mayamda ligadawriba wari asigi maming Mabung mapangi machan wari asi haujaraklage. Thaina mamangayda masanupa mapan pokpi nupi ama lairami. Masanupa sing adu yamna phaba miyoi sing oirami. Makhoina mamabu yamna luna tawrami. Adubu Mamada makhoigi wakat amadi thangalami. Ima aikhoigi ichanupi ama leitriba karigino. Mathangdadi aikhoigi nungsiraba ichanupi ama pokpiyu. Tha khara leiraga mama aduna tha suraklaba matamda machin manau mapal aduna mamada hairami. Ima karigumba polakadaba angang aduna nupa oirabadi Aikoi yum thadokuna chatkigani. Nahangna aikhoibu amuk hana uraroi. Aduga poglakadaba angang aduna nupi oirabadi aikoi yum thadokuna chatloi. Ima amadi ichanbu ngaksengani luna tawbigani. Mamadusu makhoina hairibadu yarami. Mahangna masasingda hairami. Karigumba poglakpa nanau aduna nupi oirabadi Napana konthongda ukak ama thamhange aduga nupa oiragana singjang ama oina thamhange. Mamaduna matam suraduna masanupi ama poglami. Mahak nungaibagi ngamkhai leiramde. Mahangna mapuroibada hairami. Nungsiraba ipuroiba aikhoigi nungaiba paudu isanupa mapan aduna khangjanaba Konthongda ukak ama thamluso. Mahaki mapuroibana mahakna hairibadu tawrami. Mahakna konthongda ukak thamamlaga yumda hek changlakpaga suyetar hairibi phattabi nupi asina machin manau mapangi mapana konthongda thamlamba ukak adu singjang amana mahut sindoklami. Mahakna masa mathanta haijarami. Haujikti kari thoke haibadu yengba taredana. Mahakna madu hairaga mafamdu thadoktuna chatkirami. Mahakna imungdu kainaba sillibadu mai paklami. Machin manau mapal aduna makhoigi yungi konthongda singjang ama lairambadudagidi makhoigi mamadu masanupa ama pokle khalami. Makhoi yumduda amuk hanna halaklagumsi haiduna wasaknaraga Mafamdu thadokuna chatkirami. Maraibak thirabi mama adudi macha singbu lakpa ngairami. Macha singdu lakmandabadagi mahaki nupada kappaga haraklami. Aikhoigi ichanupa sing aduna haujik phawba karigi laktribano. Konthongda thoklaga makhoi lakpra haiba amukta yengbiyu. Mahaki nupana konthongda thoklubadadi kanagumbana Mahakna thamlamba ukak adu singjangna mahut sindoklamba thengnarami. Mahakna paudu mahaki nupida tamlami. Magi nupina kaplaga haraklami. Madu kanagumba phattaba miyoi amana tawba oiramgani. Machanupi ama phangjabagi pausi ichanupasing aduna tarabadi kayada nungaijagani. Adubu machanupasing aduda paudu pibinaba Upay amata leiramde. Maramdi macasing adu kadaida chatkibano haiba khanglamde. Matam khara leiraga mapuroiba adusu sikhirami. Machanupa mapal amadi mapuroibana hundoklamlabi mama adu machanupi apikpa aduga leiba tarami. Mamaduna machanupi adugi maming Kirtu kaurami. Kirtu Yamna phabi nupi masa oiraklami. Masaksu mahaki thamoi adugumna fajarami. Mahaki mamana kappa khudingi mahakna mamabu themjinbirami. Kirtu nongma nongmagi chawkhalaklami. Mapung marai pharaklami. Mahakna mamagi thawai waribadugi maram khangninglaklami. Kona thangdadi mamana mangonda mahaki mabung mapan amadi makhoibu lana uhankhiba phattaba miyoi adugi maramda hairami.
Waridu taraga Kirtuna kaplaga mamada hairaglami. Naraibak thirabi ima. Ibung mapan aduna aigi maramgidamak yum thadoktuna chatkibadu yamna nungaite. Ai makoibu thiruge. Makoina asengbadu khanglaga makoi nangi nanakta amuk hana lakhini. Ahanbadadi mana hairibadu yaramde. Mamana hairaglami. Aigini haibada sangsar sida nang natana kanasu laite. Karigumba nangonda fatanungda thoklabadi aidi khwaidagi thawai nungaitaba misak haibadu oigani. Adubu Kirtudi Mabung mapan adu ningsinglakpa khudinggi kaplami. Kona thangdadi masagi mataudu yengba ngamdraduna mamana Kirtubu mayambasing thiba chatpagi ayabadu pirami. Mahakna hairami, fare fare nangi apambadu taujaro. Nabung sing adu thiruro. Ishorna nangbu thaujanbiba oisanu. Yumda tekta kaitana amuk halau. Adubu nangna chatringaida nangna nabung sing adubu thiba chatpada chanaba chinjak amadi nangbu lambi takpinaba magic ki cake amatang sembikhige. Asumna mamana mahaki khongchat aduda chanaba chinjak sem sarami aduga Kirtugi mapi yauba cake amaga sarami. Mahangna machanupida hairami Kirtu se sina nangna chatpada chanabani aduga cake asina nangi lambi takhannabani. Nahangna cake asi leibakta nangi mamangda thammu aduga hayu aigi apikpa cake onduna chatlu. Aiga ima punba ibung mapan na laiba mafam adu yaunaba lambi adu taku. Adudagi cake adu laimaida onduna chatpa haurakani. Nangna cake aduna chatliba lambi aduda magi matung ingadabani. Adubu Kirtu nahak nathanta di chatkinu. Nahaki marup amaga natraga kanagumba amaga chatminaw. Kirtugi apikpa hui ama lairami. Hui adugi maming masti kaurami. Mahangna hui adubu yamna nungsina luna taurami. Kirtuna hairami ima ai mastiga chatminakhige. Mahangna aibu ngaksenbigani. Mahangna mastibu kaurami. Mastina haraubagi mamaidu hairaklami. Mahaki mapuduga chatminagani khanbada hui adusu yamna haraurami. Kirtuna magic ki cake adu laimaida thamlami aduga hairami. Aigi apikpa cake onduna chatlu. Aiga ima punba ibung mapan na laiba mafam adu yaunaba lambi adu taku. Cake adu apikpa kangkhong amagum olaga chalaklami. Kirtu amasung masti cake adugi matung inarami. Makhoi wadriba phawba chatlami. Adudagi Kirtuna cake adu laukhatlami. Lambi mapanda makhoi potharami. Makhoina makhata na chatlamdaida Kirtuna cake aduda chatnaba wahaisingdu hairami. Ahanba numit adudi khudong thiba amatta yaudana loikhirami. Numidang oiraklaga makhoigi chaklen charaba matungda u amagi makhada makhoi tumlami. Mathangi numitta makhoina masak thiraba ahal oirabi hanubi ama thengnarami. Kirtudi hanubidu thengnabada masada nungaitaba ama phawrami. Kirtuna masa mathanta haijarami. Kirtu nahangna karigi ahan oirabi hanubi asibu pamdribano. Mahangna hanubina kaurakpadu harau harauna khumlami. Mahangna mastina khongba ngangbadusu lephalami. Hanubi aduna hairaglami aikhoi amuk hanna thengnaredana. Aikhoi lambi su pulle laibak phabani. Mahangna momonoklaga Kirtugi pambomda pupup tharami. Kirtudi masadu thak niglami. Adubu mahak khangduna lairami. Aduga masa mathanta haijarami. Kirtu nahakti phattabi nupini.
nahakna hanubi asibu karigi marukum khanba ngamdribano mahaki hui masti adusu kirti gumna phaurami masti dasu kirti na haibadagi hanubi duda khongba ngangbadu toklami mahaki mamai adu makrangda lonsin khirami aduga kirtugi manakta yamna nakna lairami hui adusu hanubi adubu kibana thak thak niglami hanubi adu atai kanasu oiramde kirtu amadi mahaki mabung mapanbu mang takhanaba honariba suyetar hairibi ahal oirabi nupidu oirami mahakti makhoibu makha tana khudong thiba tahannaba achengba tanja yengduna lairamlibani icham chamjabi kirtudi hanubi aduna mangonda mangnaba tawrakani haibadi khalamde mahakna suyetar da hairami aikhoigi lambi pullabadi aikoi punna chatminarasi asumna suyetar su kirtuga mastiga loinana kek adugi matung induna chatlami nungsa sum sagalakpadagi makhoina pat ama yorakpada suyetarna kirtuda hairami nungsirabi aikoi mafam asida famduna mikup amatang pothakhisi makhoi ahum famduna potharami suyetarna hairaklami aikoi pat asida irulujaduna isa tekhat hankhisi kirtusu mastina thinglamdrabadi patuda kumduna irulujaramgadabani mastina tapna hairaklami kirtu mahaka irulujaganu mahakna nangbu soidana awaba tahangani adudagi kirtuna suyetarda hairami ai irujaba pamdeda adudagi makhoi khongchat adu makha tarami kirtuna nakan amaromda yenglingaida suyetarna mastida makhongna kanna kauduna makhong nama thudeklami aduna masti adu makhong ahumna chongduna chatpa tarami mathangi numitki nungthilda makhoina pat amagi manak yaurakpada suyetarna kirtubu pata puthana bahonarami mahakna hairami kirtu aikoi pat sida iru lujarabadi aikoi yamna tekhatkani nungsa su yamna sabanina kirtu handakti yadaba taunu lako pat sida kumduna iru lujarasi handaksu mastina kirtugi phijida siktuna mahaki makhutta maraina lektuna patuda irujadanaba chiron tauduna hairami nungsirabi patsida irujaba yade mahakna nangi mangnaba soidana tawrakani adudagi kirtuna hanubi aduda hairaklami ai irujaba pamdeda nang lujaruro ai mafam asida ngaige madudi suyetarna pambadu natte mahak handakti mastida yamna saurami maram aduna kirtuna nakan amada yenglingaida mahakna huiduda kauduna makhong amaga thudeklami mastidu makhong anina chongduna chatpa tarami ahum suba numittu makhoina lambi nakanda yareklami mathangi numitta makhoi kektugi matung induna khongchattu makha tarami numit jungba matungda suyetarna hairaklami kirtu nahak yamna waramlagani nasadusu yamna chokthare nungsa sisu yamna sai maram aduna pat asida punna irulujamina khisi adubu mastina makhong anina chongduna laklaga kirtuda patuda irulujadanaba hairami ahumlak suba oina kirtuna irulujasi haibadu yaraktabaduda suyetarna mastida kanna kauduna makhong amaga amuk thudeklami numit tasilakpadagidi makhoi lambi mataida yareklami mathangi ayukta makhoi chatpa amuk haurami nungsa yamna sagalaklami numit jungba matungdadi kirtu choktaraklami
ꯄꯣꯊꯥꯅꯤꯡꯂꯛꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯄꯥꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯌꯧꯔꯛꯄꯗ ꯁꯨꯌꯦꯇꯔꯅ ꯀꯤꯔꯇꯨꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯏꯔꯨ ꯂꯨꯖꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯤꯔꯇꯨꯁꯨ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯇꯤꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯌꯥꯝꯅ ꯇꯞꯅ ꯋꯥꯅ ꯃꯍꯥꯛꯄꯨ ꯏꯔꯨ ꯂꯨꯖꯗꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯇꯤꯅ ꯃꯈꯥ ꯇꯥꯔꯝꯃꯤ, ꯅꯨꯡꯁꯤꯔꯕꯤ, ꯑꯩꯗꯤ ꯊꯨꯅ ꯁꯤꯔꯒꯅꯤ꯫ ꯍꯅꯨꯕꯤ ꯑꯁꯤꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ, ꯑꯗꯨꯕꯨ ꯑꯩꯅ ꯁꯤꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯅꯉꯣꯟꯗ ꯆꯦꯛꯁꯤꯟꯋꯥ ꯍꯥꯏꯔꯝꯂꯤꯕꯁꯤꯅꯤ, ꯅꯪ ꯃꯍꯥꯛꯀ ꯄꯨꯟꯅ ꯏꯔꯨ ꯂꯨꯖꯃꯤꯟꯅꯒꯅꯨ, ꯃꯍꯥꯛꯅ ꯅꯪꯕꯨ ꯑꯋꯥꯕ ꯁꯣꯏꯗꯅ ꯇꯥꯍꯟꯒꯅꯤ꯫ ꯁꯨꯌꯦꯇꯔꯅ ꯀꯤꯔꯇꯨꯗ ꯁꯥꯎꯅ ꯍꯪꯂꯝꯃꯤ, ꯀꯤꯔꯇꯨ, ꯍꯨꯏꯁꯤꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯤꯔꯇꯨꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯄ ꯉꯥꯏꯗꯅ ꯃꯍꯥꯛꯅ ꯎꯀꯛ ꯑꯔꯨꯝꯕ ꯑꯃꯅ ꯃꯁꯇꯤꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯃꯁꯇꯤꯗꯨ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯀꯤꯔꯇꯨꯅ ꯀꯞꯂꯒ ꯁꯨꯌꯦꯇꯔꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯍꯨꯏꯁꯤꯗ ꯅꯍꯥꯛꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯁꯨꯌꯦꯇꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯨꯡꯁꯤꯕꯤ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯋꯥꯔꯨꯅꯨ, ꯅꯍꯥꯛꯀꯤ ꯍꯨꯏ ꯑꯁꯤ ꯅꯥꯔꯦ, ꯃꯈꯣꯡꯁꯨ ꯇꯦꯛꯂꯦ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯕꯁꯤ ꯀꯣꯛꯆꯅꯕ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯄꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯨꯌꯦꯇꯔꯅ ꯀꯤꯔꯇꯨꯕꯨ ꯃꯁꯇꯤꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯈꯨꯗꯤꯡ ꯃꯍꯥꯛꯅ ꯃꯁꯇꯤꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯡꯊꯤꯜꯗ ꯁꯨꯌꯦꯇꯔꯅ ꯃꯍꯥꯛꯄꯨ ꯏꯔꯨ ꯂꯨꯖꯃꯤꯟꯅꯅꯕ ꯍꯧꯔꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯀꯤꯔꯇꯨꯕꯨ ꯈꯥꯝꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ꯫ ꯃꯍꯥꯛ ꯍꯅꯨꯕꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯌꯥꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯠꯄꯒꯤ ꯃꯍꯥꯛ ꯆꯣꯛꯊꯔꯦ, ꯋꯥꯔꯦ꯫ ꯃꯍꯥꯛꯅ ꯏꯁꯤꯡ ꯊꯦꯡꯕꯗ ꯃꯁꯥꯗꯨ ꯇꯒꯠ ꯇꯒꯠ ꯇꯦꯛꯈꯠꯂꯛꯂꯝꯃꯤ꯫ ꯁꯨꯌꯦꯇꯔꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯤꯔꯇꯨ, ꯑꯩꯒꯤ ꯃꯥꯏꯗ ꯏꯁꯤꯡ ꯈꯔ ꯆꯥꯏꯁꯤꯜꯂꯛꯎ꯫ ꯑꯗꯨꯕꯨ ꯀꯤꯔꯇꯨꯅꯗꯤ ꯁꯨꯌꯦꯇꯔꯒꯤ ꯃꯥꯏꯊꯣꯡꯗ ꯏꯁꯤꯡꯗꯨ ꯆꯥꯏꯁꯤꯟꯕ ꯄꯥꯝꯂꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯅꯨꯕꯤꯒꯤ ꯃꯥꯏꯗ ꯏꯁꯤꯡ ꯆꯥꯏꯁꯤꯟꯕꯗꯨ ꯏꯀꯥꯏ ꯈꯨꯝꯅꯗꯕꯅꯤ ꯈꯜꯂꯝꯃꯤ꯫ ꯁꯨꯌꯦꯇꯔꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ, ꯀꯤꯔꯇꯨ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ? ꯀꯤꯔꯇꯨꯅ ꯆꯤꯡꯅꯅ ꯂꯩꯕꯗꯨꯗ ꯁꯨꯌꯦꯇꯔꯅ ꯑꯀꯤꯕ ꯃꯥꯏꯊꯣꯡꯒ ꯂꯣꯏꯅꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯀꯤꯔꯇꯨ ꯀꯤꯕꯅ ꯁꯨꯌꯦꯇꯔꯒꯤ ꯃꯥꯏꯊꯣꯡꯗ ꯏꯁꯤꯡꯗꯨ ꯆꯥꯏꯁꯤꯜꯂꯝꯃꯤ꯫ ꯏꯁꯤꯡꯗꯨꯅ ꯁꯨꯌꯦꯇꯔꯒꯤ ꯃꯃꯤꯠ ꯍꯦꯛ ꯊꯦꯡꯕꯒ ꯁꯨꯌꯦꯇꯔꯅ ꯀꯟꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ, ꯑꯗꯨꯒ ꯑꯩꯒꯤ ꯍꯛꯆꯥꯡ ꯑꯁꯤꯅ ꯅꯪꯒꯤ ꯑꯣꯏꯔꯣ꯫ ꯈꯨꯗꯛꯇ ꯃꯈꯣꯏ ꯑꯅꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯑꯣꯟꯊꯣꯛꯅꯈꯤꯔꯝꯃꯤ꯫ ꯁꯨꯌꯦꯇꯔꯅ ꯀꯤꯔꯇꯤꯒꯨꯝꯅ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯒ ꯀꯤꯔꯇꯨꯅ ꯃꯁꯛ ꯊꯤꯕꯤ ꯍꯅꯨꯕꯤ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯤꯔꯇꯨ ꯍꯅꯨꯕꯤ ꯑꯗꯨ ꯁꯨꯌꯦꯇꯔꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯝꯃꯤ꯫ ꯀꯤꯔꯇꯨꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯍꯨꯏ ꯃꯁꯇꯤꯅ ꯍꯥꯏꯕꯗꯨ ꯀꯔꯤꯒꯤ ꯏꯟꯍꯧꯗ꯭ꯔꯤꯕꯅꯣ? ꯁꯨꯌꯦꯇꯔꯅ ꯃꯍꯥꯛꯄꯨ ꯏꯁꯤꯡꯗꯒꯤ ꯆꯤꯡꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯤꯔꯇꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯐꯤꯖꯣꯜꯁꯤ ꯁꯦꯠꯆꯤꯜꯂꯨ, ꯅꯪꯒꯤ ꯀꯦꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯑꯣꯟꯗꯨꯅ ꯑꯃꯨꯛ ꯆꯠꯍꯜꯂꯨ꯫ ꯉꯁꯤ ꯅꯨꯡꯗꯥꯡ ꯅꯕꯨꯡ ꯃꯥꯄꯟꯒꯤ ꯂꯩꯐꯝ ꯌꯧꯗꯕ ꯌꯥꯗꯕꯅꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯀꯤꯔꯇꯨ ꯁꯨꯌꯦꯇꯔꯒꯤ ꯑꯃꯣꯠꯄ ꯐꯤꯖꯣꯜꯗꯨ ꯁꯦꯠꯄ ꯇꯥꯔꯝꯃꯤ, ꯑꯗꯨꯒ ꯁꯨꯌꯦꯇꯔꯅ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯁꯦꯠꯂꯝꯃꯤ꯫ ꯄꯥꯝꯗ ꯀꯤꯔꯇꯨꯅ ꯀꯦꯛꯇꯨꯗ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯀꯦꯛꯇꯨꯅ ꯑꯣꯟꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯦꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯜꯂꯝꯃꯤ꯫ ꯀꯤꯔꯇꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯌꯦꯇꯔꯅ ꯃꯉꯣꯟꯗ ꯀꯟꯅ ꯅꯣꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯀꯤꯔꯇꯨ ꯀꯞꯄ ꯀꯥꯎꯈꯤꯔꯝꯃꯤ, ꯃꯔꯝꯗꯤ ꯁꯨꯌꯦꯇꯔꯅ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯕꯒꯤ ꯄꯥꯡꯒꯜ ꯑꯃꯗꯤ ꯃꯔꯩꯗꯨ ꯂꯧꯊꯣꯛꯂꯝꯃꯤ꯫ ꯀꯦꯛ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯌꯨꯝ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ 9ꯅ ꯂꯩꯔꯤꯕ ꯌꯨꯝꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯤꯟ ꯃꯅꯥꯎ 9ꯗꯤ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯑꯇꯣꯝꯕ ꯑꯗꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯣꯡꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯁꯨꯌꯦꯇꯔꯅ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤ
ꯀꯤꯔꯇꯨꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯌꯥꯝꯕ ꯑꯇꯣꯝꯕ ꯑꯗꯨꯅ ꯁꯨꯌꯦꯇꯔꯕꯨ ꯀꯤꯔꯇꯨꯅꯤ ꯈꯟꯅ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯀꯣꯟꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯛꯄꯨ ꯌꯨꯝꯗꯨꯗ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯨꯌꯦꯇꯔꯅ ꯃꯉꯣꯟꯗ ꯀꯤꯔꯇꯨꯅ ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯌꯥꯝꯕꯁꯤꯡꯒꯤ ꯃꯔꯝꯗ ꯂꯤꯕ ꯑꯃꯗꯤ ꯀꯣꯟꯊꯣꯡꯗ ꯎꯀꯛꯄꯨ ꯁꯤꯡꯖꯪꯅ ꯃꯍꯨꯠ ꯁꯤꯟꯗꯣꯛꯈꯤꯕꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯇꯣꯝꯕꯗꯨꯅ ꯁꯨꯌꯦꯇꯔꯅ ꯍꯥꯏꯔꯤꯕꯗꯨ ꯃꯨꯟꯅ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯁꯨꯌꯦꯇꯔꯕꯨ ꯃꯈꯣꯏꯒꯤ ꯃꯆꯟ ꯀꯤꯔꯇꯨꯗꯨꯅꯤ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯍꯅꯨꯕꯤ ꯑꯁꯤꯅ ꯀꯅꯥꯅꯣ? ꯁꯨꯌꯦꯇꯔꯅ ꯈꯨꯝꯂꯛꯂꯝꯃꯤ, ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯒ ꯆꯠꯃꯤꯟꯅꯅꯕ ꯊꯥꯔꯛꯄ ꯍꯅꯨꯕꯤꯅꯤ꯫ ꯃꯍꯥꯛꯇꯤ ꯃꯔꯣꯜꯁꯨ ꯊꯣꯛꯇꯕꯅꯤ, ꯌꯥꯝꯅꯁꯨ ꯄꯪꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥ ꯁꯟꯗꯤ ꯁꯦꯟꯕ ꯌꯥꯝꯅ ꯍꯩꯕꯅꯤ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯁꯥ ꯁꯟ ꯁꯦꯜꯍꯟꯕ ꯌꯥꯒꯅꯤ꯫ ꯃꯌꯥꯝꯕ ꯅꯤꯄꯥꯜ ꯑꯗꯨꯁꯨ ꯃꯆꯟ ꯑꯗꯨꯕꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯍꯦꯛ ꯎꯕꯒ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯁꯨꯌꯦꯇꯔꯅ ꯃꯈꯣꯏꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯌꯥꯝꯕ ꯑꯇꯣꯝꯕꯅ ꯌꯨꯝ ꯁꯪꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯃꯥꯁꯨ ꯅꯨꯡꯇꯤꯒꯤ ꯃꯌꯥꯝꯕꯁꯤꯡꯒ ꯂꯧꯕꯨꯛꯇ ꯆꯠꯄ ꯌꯥꯔꯒꯅꯤ꯫ ꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯂꯣꯏꯅ ꯇꯧꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯀꯤꯔꯇꯨꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯁꯨ ꯍꯧꯔꯝꯃꯤ꯫ ꯑꯌꯨꯛꯇ ꯃꯌꯥꯝꯕꯁꯤꯡ ꯆꯠꯈ꯭ꯔꯒ ꯁꯨꯌꯦꯇꯔꯅ ꯃꯍꯥꯛꯄꯨ ꯌꯥꯝꯅ ꯊꯤꯅ ꯊꯤꯅ ꯆꯩꯕꯤꯔꯝꯃꯤ, ꯑꯣꯠꯄꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯤꯔꯇꯨꯅ ꯆꯥꯅꯕ ꯇꯜꯗ ꯅꯨꯡ ꯑꯃꯣꯠꯄ ꯍꯥꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯀꯤꯔꯇꯨꯕꯨ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯂꯥꯞꯅ ꯊꯤꯟꯗꯣꯛꯂꯒ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯅꯕꯒꯤ ꯁꯛꯇꯤ ꯑꯃꯗꯤ ꯃꯔꯩꯗꯨ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯁꯥ ꯁꯟꯁꯤꯡꯗꯨ ꯂꯧꯕꯨꯛꯇ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯦꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯒꯤ ꯀꯤꯔꯇꯨꯅ ꯁꯨꯌꯦꯇꯔꯗ ꯃꯤꯅꯨꯡꯁꯤ ꯈꯔ ꯎꯠꯄꯤꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯁꯨꯌꯦꯇꯔꯅ ꯃꯍꯥꯛꯄꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯊꯤꯕ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯁꯨꯌꯦꯇꯔꯗꯤ ꯃꯕꯨꯡ ꯃꯥꯄꯟꯗꯨꯅ ꯃꯍꯥꯛꯄꯨ ꯂꯨꯅ ꯇꯧꯕꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯗꯨ ꯈꯪꯂꯔꯣꯏ ꯍꯥꯏꯅ ꯆꯥꯎꯊꯣꯛꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕꯗꯤ ꯀꯤꯔꯇꯨ ꯈꯛꯇꯅ ꯈꯪꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯔꯇꯨꯗꯤ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯂꯩ꯫ ꯅꯨꯡꯗꯥꯡꯗꯅ ꯀꯤꯔꯇꯨ ꯃꯕꯨꯡ ꯃꯥꯄꯜ ꯑꯃꯗꯤ ꯁꯨꯌꯦꯇꯔꯒ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯔꯥꯞꯄ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯑꯋꯥꯕ ꯐꯥꯎꯔꯝꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯗꯨ ꯂꯧꯊꯣꯛꯄꯤꯈ꯭ꯔꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅ ꯀꯤꯔꯇꯨ ꯂꯧꯕꯨꯛꯇ ꯃꯊꯟꯇ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ꯃꯔꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯤꯡꯁꯤꯡꯅꯕꯒꯤ ꯁꯛꯇꯤꯗꯨ ꯂꯩꯖꯔꯤ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯔꯕꯤ ꯃꯃꯥ ꯑꯃꯗꯤ ꯃꯕꯨꯡ ꯃꯥꯄꯟꯒꯤ ꯋꯥꯈꯜ ꯈꯜꯂꯤ꯫ ꯃꯃꯥꯒꯤ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡꯒꯤ ꯋꯥꯈꯜ ꯈꯟꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯋꯥꯕꯗꯨ ꯏꯁꯩ ꯑꯣꯏꯅ ꯌꯥꯝꯅ ꯇꯣꯏꯅ ꯁꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯟ ꯁꯦꯜꯂꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯕꯛ ꯁꯨꯔꯤꯕ ꯃꯌꯥꯝꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯏꯁꯩꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯍꯥꯏꯅꯔꯝꯃꯤ, ꯏꯁꯩ ꯁꯛꯂꯤꯁꯤꯕꯨ ꯑꯩꯈꯣꯏꯗ ꯂꯩꯕꯤ ꯍꯅꯨꯕꯤꯗꯨ ꯅꯠꯇꯕ꯭ꯔꯥ? ꯌꯨꯝꯗꯗꯤ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯗꯦ, ꯏꯆꯟ ꯅꯨꯄꯤꯅ ꯃꯍꯥꯛꯇꯤ ꯃꯔꯣꯜ ꯊꯣꯛꯇꯦ ꯍꯥꯏ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯝꯅ ꯏꯁꯩ ꯁꯛꯂꯤꯕ? ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯑꯃꯗ ꯃꯍꯥꯛꯀꯤ ꯏꯁꯩ ꯑꯗꯨꯅ ꯌꯥꯝꯅ ꯑꯋꯥꯕꯒꯤ ꯃꯈꯣꯜ ꯑꯣꯏꯕꯗꯨꯗ ꯃꯌꯥꯝꯕ ꯑꯇꯣꯝꯕꯗꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯏꯁꯩꯗꯨ ꯇꯨꯃꯤꯟꯅ ꯇꯥꯔꯝꯃꯤ꯫ ꯏꯁꯩꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯕꯨꯡ ꯃꯥꯄꯟ ꯁꯨꯌꯦꯇꯔꯒꯤ ꯃꯔꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯥꯎꯗꯨ ꯃꯌꯥꯝꯕꯁꯤꯡꯗ ꯌꯥꯝꯅ ꯉꯛꯅ ꯇꯝꯂꯝꯃꯤ꯫ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯆꯠꯊꯣꯛꯑꯣꯗ, ꯃꯗꯨꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯀꯗꯧꯔꯤꯕꯅꯣ? ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯃꯅꯥꯎ ꯑꯇꯣꯝꯕꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯅꯕ ꯀꯤꯔꯇꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯁꯩꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯍꯥꯏꯅꯔꯝꯃꯤ, ꯃꯍꯥꯛꯅ ꯏꯁꯩꯗ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯨꯝꯂꯤꯕꯖꯥꯠꯂꯥ?
Makhoina manau nupa atombadu machanupidugi manakta tharami aduga magi wari lihalami. Magi mathangda mayambasing adu mathang mangonda changduna wahang hanglami. Makhoi pumnamakta mahaki waridu chap manana liraklami. Makhoi nupiduna hairibadu chumle haiba khanglami. Makhoina hainarami aikhoigidi laibak phabani adubu fattabi nupigi saktidagi icha nupi asi karamna kangani. Kirtuna makhoida hairami suyetarna aigi maida ising chaisilaktrabadi aigi hanagi saktamda hanjilakpa ngamloi. Mabungsing aduna plan ama khanarami. Makhoina suyetarbu minamba yanarami. Makhoina nongma kirtugi mamit adu uful waiful taisinbirami. Mayambasing adusu yumda lairami. Kirtuna chaksangda changlakpada khudi thijilami. Mabungsing aduna suyetarda hairami ichan hanubi asigi mamitsi kainoma taure nungaitraba male. Mamitse ngangsu ngangle pomsu pomkhale. Mamaida ising khara chaisinbiyu iru amuktang luthokpiyu. Suyetarna khumlaklami ibung hanubi asibu adum leijasanuda seba tawbaga ngamloi. Mabung atomba aduna hairaklami ichan adubu mi amana mi amada haigadaba wafamla adubu thaujal haibi aigi ichanna haigadaba wafamla nangna lujadragana aina lujabirage. Suyetarna mahak pukchel chawbi minungsi laibi nupi sanaba mahakna hanubidu iru lujabige hairami. Asumna mahakna kirtugi maida ising chaisilami. Isingduna mahaki mamai hek thengbaga kirtuna kaplaga hairaklami aigi asengba sakpham adu aingonda pibiro aduga nahaki asengba sakpham asi aingondagi laujaro. Khudakta suyetar adu hanagi masak thibi hanubi aduda olaklami adubu fijondi kirtugi fijoldu selami. Amaromda kirtusu hanubidugi fijoldu selami aduga mahaki hanagi sakpham aduda hanjilaklami. Adubu mabungsing adunadi makhoi anigi ahongba sakphamdu usanadaba sarami. Suyetardi mabungsing aduna mahakpu kirtuni khanna uri khalami. Suyetardi mamitta uful changbanina mi singdu ningthina uramde. Mabungsing adugi manungdagi amana suyetarda hairami ibungi ibema irujanaba ising asi sare. Nahak irujanaba kasida irujarurodana. Suyetarna mahaki mamittagi uful adu chamthoknabagi tanja ama phangde khalami. Aduna mahakpu irulujanaba ka aduda pusinbirami. Mahakna ka aduda hek changkhibaga ka adu thonglonsinduna mai thadoklami. Mahak law khongduna sikhirami. Machin manau mapan amadi makhoigi amattap yaujabi machan aduga mamagi manakta halaklami. Makhoina makhoigi mama adu yumduda masasing halaklaroi khanduna kaptuna lairamba thengnarami. Kirtu amadi mabung mapan aduna konthonglomda changlakpada makhoibu masak khanglamde. Kirtuna mamada ima aina aiga ima punba ibung mapandu purakle haina hairami. Adudagi mamana makhoibu masak khanglaklami. Ishorbu thagacharami. Masasing adubu taram taramna oklami. Adudagidi makhoi nungayai phana pankhre. Wari asi matang asida loisinjare. Wari asi libada soikiba yaurabasu tabiriba pumna mangna ngakpinaba nolukna haijari.